Meitei Kuki Doctor Singnapuna Tabak Tominaduna Mui Kayagi Punsi Kanminari, Kangluki Rang Solaba Manipur Yangtinariba, Meitei Amadi Kuki Furufki Doctor Singnapuna Tabak Tominaduna Mui Kayagi Mamalyam Lava Punsi Kanaba Honari Haina, National Project Amagilu Chingba, Bisoya Loitong Bamna Fungdokre, Adargi Chief Technology Officer, Oiramba Sirkan, Nadamunina, Hogdokiba 10 bed ICU, Project Asigi Makada Meitei Amasung Kuki Furufki Doctor Puna Tabak Tominari Kumja 2023 May Thadagi Hongna Kanglufani Marakta, Hana Sunabagi Todok Tokrabasu, Furuf Anigi Doctor Sing Namui Kayagi Punsi Kanbada Apun Matodang Lominari, Hiramasigi Matangda social media platform X Tagalak Warol Amada, Bisoya Loitong Bamna Haiki, Hauki Wachi any Hana Kanglufani Marakta Hana Sunaba Todok Tokrabasu Infal Jenims Lariba Meitei Specialist Doctor Amadi Chuarchan Purda Laiba Kuki Doctor Amasung, Nursing na Amato ina Kusam Nadamui Kayagi Punsi Kanduna Laki, Tadaraga Matoi Kaktangai Nupi Macha Ama Sari Hobodegi Chuarchanpur Hospital Pukalaki Bagi Matang the Paladuna Yingtina Ribakangufanigi, ICU Special Doctor Singakusam Naraga Ngang Aduki Punsikan Mangam Kibani, Hokibachi any Makairong Manunga Chuarchanpur Hospital, the Aruba Pibam, the Lying Balaki Bamui, Lisingamaga Chamanga Yankagi, Punsikan Badasu Kangluf Animaki Doctor Singapuna Todang Minaki Haiba from Sumang Fondoki. Mangna makata na hai mioi bagi punsi kandaba yade haiba professional ethics na mangda thamlaga yengthinariba kanglufani gi doctor singna puna thabak tawminaduna lakhibani kumja 2023 gi May thada kanglupi irang thokiba dugi mamangdadi Manipur da project asi khumang chausin na paikhat pangamlami kangluki irang na maram oiraga project asi khongjel khara taptharabasu mioi kaya gi punsi kanna bohonabada maruiba thodang loduna lakli punna leiminaba yadrabasu kanglufani gi doctor singna technology gi mateng lawraga mioi kaya gi punsi kanbangam khibani haiki Kukisingi Fattaba Lallongni haiba lengang na Kangadabani Salai Kanbaluf Molnom da Bompokai Bagi Todok Tangang Home Soklaba Meitei da Tainer Project Kukisingi Mabuk Fattaba Anova Lallongni haiba lengang na Kangna Mathau Godabani Haina Salai Kanbaluf CC Headquarters Thawbal Manipur gi Secretary General Kangleicha Khangan Bana Press ta Thadorokpa Cherol Amana Hairi Cherol Asin Hailamdam Sida Matik Chana Lairiba Security Forcing Sezinaraga Matam Chana Thijin Humjin Duna Thodok to the Chenariba Sing Faduna Maralgi Matung in a Jorak Piduna Laiba Sigi Rule of Law Laiba Laibangni haiba dulengang Utoka Dabani Igna Chingna Laijariba Palelgi Chamjaraba Meitei Kunja Singtana Tana Akoibada Lariba Miambu. Tangdu Laita Handaba Amadi Akia Kang Pohan Basi Achumba Thawong Nate Lengang na Chapchaba Thawdang Loduna Meitei Amadi Akoibada Kundariba Micham Kunja Sing Asibu Wakal Laitana Lehana Bathawang Thosila Tuba Matamda Paikat Pinabasu Lubasina Mari Lainaba Kudingmakta Mafamda Haijaragli Amaramda Chumdaba Mongda Palelgi Kunja Singda Nangliba Awaba Sidana Tanalamda Masigi Machi Amada Hek Pamdaba Thodo Amatorok Pada Iram Damasigi Miamna Amato in a Lepmina from Toi Haina, Salai Kanbaluf Kicherol Asina Russia give missile attack the home say raid Russia and missile Amasung drone Sejina Dunakan Mamong the attack Tarak Pada Ukraine home seki Bagaloina, Mafam Kayada Amangata Tokre. Ngase upung tarama thoi ta bada Russia na drone amadi missile Sejina Duna attack Tarak Pada Ukraine na Mai Fang Bangamdre. Yangthi Aribalaiba Nigi Marakta kan mamong the Makata na Kutong Narak Pagaloina na Russia Defense Ministry na Thadorokpa statement naman na Ukraine gi Kharkiv region da laiba khungang ani Russian army na khudum chanba ngamle kinjal missile sijina duna Ukraine gi maruiba military gi mafam kaya so amanga ta thowan khre charang na drone chatruk amadi missile kunrom sijina duna Ukraine gi energy sector da chawna amanga ta thowan khibadagi leba aduda hauji mai fangdabagi awaba mayok na rehaina Prime Minister Yuliana Fongdokre Russia na attack chatharakraba matungda Poland na nungchup thangba Ukraine nong thaklambi kan bachaksin tharang lakhotuna fighter jet kaya marum lan gi tharang tawduna thamkhre Bangladesh ta Hindu hatpagi maakta New Delhi da miyam na khongjang changsin khre Bangladesh ta mising yamjadaba Hindu singi mathakta ka henba thawong chatharakpaga loidana laiba adugi Maimen Singh District ta Dipu Chandra Das hatkibagi chumba wal fangalu haina tongan Hindu gi group singna New Delhi da laiba Bangladesh High Commission manakta khongjang changsin khre Chairak sida Meheroi Luchingba Sarip Osman Hadi ga mari lainaba Inkilaf Morcha gi Leiba ki mafam sinba thungna kan makhongjang changsinuna hojik paliba Muhammad Yunus na Luchingba laingak inthunaba tharang lokhatkani haina lau thokre Bangladesh ta oiragliba phibam masagi matangda ngasi nungthil Biswa Hindu Parishad BHP amadi atai tongan Hindu organization singi mioi kayana New Delhi da Bangladesh High Commission manakta punduna Dipu Chandra Das misigi matangda achumba wal fangalu amasung Bangladesh ta khundariba mising yamdaba furup singak pi senbigadabani haiba kholau kaya lauki gi mawong soibana intestine amasung haksel da akaiba thowalei Matamgi awonba matung ina maru marang ka hena yauba noodle chaba amasung ahing athengbada chaba thakpagi hainabi thamnarakle masina chaba tumhanbagi mawong matauda akaiba thowanbaga loinana intestine gi mapangal sontali haidi hiramasigi matangda report amana hai maru marang ka hena yauba chinjak sabana chakhawi lining da akaiba thowanbaga loinana hakchang manungdagi acid puthokpagi changwang khalaktuna puk nungsit kaba puk saugatpa amasung
ꯒ꯭ꯌꯥꯁꯇ꯭ꯔꯤꯛꯅꯆꯤꯡꯕ ꯑꯣꯏꯍꯜꯂꯛꯏ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯗꯗꯤ ꯃꯆꯤꯠ ꯃꯆꯤꯠ ꯈꯣꯡ ꯍꯥꯝꯕꯅꯆꯤꯡꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯊꯣꯛꯍꯜꯂꯛꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯗꯥꯏꯖꯦꯁꯇꯤꯚ ꯁꯤꯁꯇꯦꯝꯅ ꯃꯊꯧ ꯇꯧꯕꯒꯤ ꯆꯥꯡ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯇꯞꯊꯔꯛꯏ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯆꯥꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯔꯨ ꯃꯔꯥꯡ ꯌꯥꯎꯕ ꯆꯤꯟꯖꯥꯛꯅ ꯍꯦꯟꯅ ꯌꯥꯝꯅ ꯆꯥꯔꯕꯗꯤ ꯆꯥꯕ ꯇꯨꯝꯍꯟꯗꯦ꯫ ꯆꯥꯁꯤꯟꯈꯤꯕ ꯆꯤꯟꯖꯥꯛ ꯑꯗꯨꯅ ꯆꯥꯛꯈꯥꯎ ꯑꯃꯗꯤ ꯏꯟꯇꯦꯁꯇꯥꯏꯟꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯕꯗꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯕ ꯌꯥꯍꯟꯗꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯈꯣꯡ ꯍꯥꯝꯕ ꯆꯥꯡ ꯅꯥꯏꯍꯟꯗꯕꯒ ꯂꯣꯏꯅꯅ ꯒꯠ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯝ ꯍꯥꯏꯅ ꯈꯪꯅꯕ ꯏꯟꯇꯦꯁꯇꯥꯏꯟꯗ ꯌꯥꯎꯕ ꯍꯛꯆꯥꯡꯗ ꯀꯥꯟꯅꯔꯕ ꯃꯍꯤꯛꯁꯤꯡꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯍꯜꯂꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯆꯥꯕ ꯊꯛꯄ ꯇꯧꯕꯒ ꯂꯣꯏꯅꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯑꯗꯨꯗ ꯃꯔꯨ ꯃꯔꯥꯡ ꯀꯥ ꯍꯦꯟꯅ ꯌꯥꯎꯔꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯇꯨꯝꯂꯝꯗꯥꯏꯗ ꯃꯔꯨ ꯃꯔꯥꯡ ꯌꯥꯎꯕ ꯆꯤꯟꯖꯥꯛ ꯀꯥ ꯍꯦꯟꯅ ꯆꯥꯁꯤꯜꯂꯕꯗꯤ ꯃꯇꯝꯗ ꯍꯛꯆꯥꯡꯒꯤ ꯅꯨꯡꯁꯤꯠ ꯎꯇꯣꯡꯗ ꯑꯀꯥꯏꯕ ꯊꯣꯛꯍꯟꯗꯨꯅ ꯇꯨꯝꯕ ꯌꯥꯍꯟꯗꯦ꯫ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯗꯤ ꯆꯥꯁꯤꯟ ꯊꯛꯆꯤꯟꯈꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨꯁꯨ ꯇꯨꯝꯕ ꯉꯝꯗꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯊꯪꯒꯤ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯗ ꯍꯛꯆꯥꯡ ꯆꯣꯛꯊꯗꯨꯅ ꯏꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯉꯝꯗꯦ ꯍꯥꯏꯔꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯔꯨ ꯃꯔꯥꯡ ꯀꯥ ꯍꯦꯟꯅ ꯌꯥꯎꯕ ꯆꯤꯟꯖꯥꯛ ꯆꯥꯕꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯍꯥꯏ ꯆꯥꯕ ꯊꯛꯄ ꯅꯥꯏꯗꯕꯒ ꯂꯣꯏꯅꯅ ꯃꯔꯨ ꯃꯔꯥꯡ ꯀꯥ ꯍꯦꯟꯅ ꯌꯥꯎꯕ ꯆꯤꯟꯖꯥꯛ ꯇꯣꯏꯅ ꯆꯥꯔꯕꯗꯤ ꯑꯦꯁꯤꯗ ꯔꯤꯐ꯭ꯂꯛꯁ ꯗꯤꯖꯤꯖ, ꯏꯔꯤꯇꯦꯕꯜ ꯕꯥꯋꯦꯜ ꯁꯤꯟꯗ꯭ꯔꯣꯝ ꯑꯣꯏꯍꯜꯂꯛꯇꯨꯅ ꯍꯛꯆꯥꯡꯒꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯃꯄꯥꯡꯒꯜ ꯁꯣꯟꯊꯍꯜꯂꯛꯏ꯫ ꯂꯧꯈꯠꯄ ꯌꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯍꯥꯏ ꯃꯆꯤ ꯑꯣꯏꯕ ꯃꯆꯜ ꯁꯨꯅ ꯆꯥꯕꯒ ꯂꯣꯏꯅꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯑꯃꯁꯨꯡ ꯇꯨꯝꯕ ꯆꯥꯕꯒꯤ ꯃꯇꯝ ꯅꯥꯏꯕꯅ ꯍꯛꯆꯥꯡ ꯐꯍꯜꯂꯤ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯅꯨꯃꯤꯗꯥꯡ ꯇꯨꯝꯒꯗꯕ ꯄꯨꯡ 2-3 ꯋꯥꯠꯂꯤꯉꯩꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯆꯥꯒꯗꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯀꯥ ꯍꯦꯟꯅ ꯆꯥꯁꯤꯟꯕ ꯈꯛ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯥꯏꯁꯀ꯭ꯔꯤꯝ ꯑꯃꯗꯤ ꯀꯥ ꯍꯦꯟꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯇꯨꯝꯂꯝꯗꯥꯏꯗ ꯆꯥꯔꯣꯏꯗꯕꯅꯤ꯫ ꯆꯥꯕ ꯊꯛꯄꯒꯤ ꯃꯑꯣꯡ ꯍꯣꯡꯗꯣꯛꯂꯕꯗꯤ ꯍꯛꯆꯥꯡꯗ ꯂꯩꯔꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯃꯔꯨꯝ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯅ ꯑꯅꯧꯕ ꯁ꯭ꯇꯗꯤꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯍꯥꯏꯔꯤ꯫